Social media da fangzaba update post khara mayam da pathoksari ahan bada National Highway 37 Imphal Ziribam lambigi Scotland mapada singning khairak pada panduna leiramba gari ama lokha da tasin kre mathang da aizol da mioi ama nungi kwari ningkhairak padagi si kre aduga mioi kayana mipaina va pokna kre hairi mathang da cyclone Remel na maram oiraga Bangladesh da mioi taratruk West Bengal da mioi ani laikhidre cyclone Remen gi kanba nonglai nuksin na maram oiraga India amadi Bangladesh ka tainaba samudra khongbal da leiba mioi taratruk laikhidre hairi pung da kilometer sama tara dagina samaga kuntra manga fawbagi chang da sitkiwa nungsit na Bangladesh ki kha thangba mongla gi hithang fam yoraba matung West Bengal silakkhibani hairi West Bengal da mioi ani laikhidre yum lising tara manga romna amang ata thokhibaga loinana mioi lag ama henbana safagadaba mafam singda laikre hairi mathang da Kuki singna ain kaina sakhiba RCC thong ising thumjin kre Sandel district gi manungsana laiba ke Molnov khulda Kuki singna ain kaina Manipur turel gi mathakta RCC thong sajinba hokhiba adu nong namaram oiraga ising thumjin kre hairi mathang da korongwan ba khumana asumna fongtorakli 80 unit singi isil naw sing sem sarga laibiu nong se mong ama tawi ising isaw tholakpa yai aduna aikoi section na laisi matam ama hekta da miyamgi mateng pangba ngamnaba sem sarga laisi haina mahakna fongtorakli mathang da Suchanpur da yum mai sa kre ngasi numidang wairam da Kuki gi yum khra maina tumna sakre thodok ase Suchanpur district ki manungsana laiba houkhre veng area da thokibani hairi mai ase electric short circuit tagi haurakpa oigani haina panari tungda single fire service laktuna chumthang naba yum sing maina wairakpadagi kanba ngamkhre hairi hojik fawbagi oinadi asok apandi yaukhide hairi